Central Board of Secondary Education Cbse na loba class 10 amadi class 12 examination lising ni kunmanga ge Phol ngasi Laothokhre class 10 goina sada pass obugi sang sada marifudra homdai dasmik taruk taruk oike aduga class 12 kina pass obugi sang sada marifunipan dasmik ahum mapan yoke class 12 ki oina handa pangthoki ba examination da mahiroi lakh tara tret lising mariga sahum humputarena restart toki masige manung da mahiroi lakh tara taruk Lising marifudra ni thoiga satret marifudra marina exam mayong nakibada mahiroi lakh tara mari lising marifudra truka sohum suna taret mai pakhi nakalamorom da class 10 goina mahiroi lakh kunhumdoi lising marifumunga ga sumna humudra mapana restart tokibagi manungda mahiroi lakh kunhumdoi lising humudra ma thoiga samapan kunthra mapan exam thaki aduga mahiroi lakh kunithoi lising kunma thoiga satruk kunthra taruna exam mai pakhi Mamang say the Pangtoki bus Cbse na loba class 10 of the class 12 ke exam lagi handak sahidana mahiroi hena pass obugi sang name na lady handak Pangtoki ba class 10 ke exam da mahiroi lakh ahum henbana apun ba ma ke manung da sada marifudra hena score to bangamli ma wangna fangba mahiroi gi sang wangna basu mahiroi lakh amaga lising nifu gi mathakta compartmental category da lady class 12 ki oina India gi kha thangba sarukta laiba Trivandrum amadi Vijayawada na fast obugi sang da makokta laiki Vijayawada da class 12 exam da pass obugi sang sada marifudra mapan dasmik taruksino oiduna khwaidagi bakokta lairi aduga Trivandrum na sada marifudra mapan dasmik ahum ani aduga Chennai na sada marifudra tret dasmik ahum mapan oiduna mathangsina ani suba amadi ahum suba khwaidagi wangna pass awumpham oiri class 10 gi oina Trivandrum amadi Vijayawada anida sada marifudra mapan dasmik taret mapan pass tawduna makokta lairi Bengaluru na sada Marifudra nipan dasmik mafan sinom sung Chennai na sada marifudra nipan dasmik taret ama gisang da mahiroi sing pass tawduna ani subamadi ahum sumam pham kanki